15 December 2022, haukiba ahing asida, Indiagi maikaidagi Agni 5 Intercontinental Ballistic Missile amukka sohanna mai pangna changeng tawkre. Nakal amaromdana Indian Air Force ki Eastern Command gi maikaidagi Northeast ki mafam kaya amada no-fly zone lauthoktuna India ki advanced oiraba fighter aircraft Rafale Sukhoi na singba asi yauduna military exercise Pangthokli. Mayam pumna magpu Indian Defense ki oiba anauba video update amada amukka hanna taramnok siri. Video asida 15 December 2022 haukiba numit asida India ki maikaidagi paikatkiba khongtang ani ki matangda update pijage. Ahanbada DRDO ki maikaidagi mamangi thadagi hauna notice toktuna date 15 natragana 16 ki numit asida Bay of Bengal dagi India ki missile sanging ama pangthokani haibadu ngarang numidang pangthokre. India ki maikaidagi sanging tawkriba missile adu nuclear capable oiraba Agni 5 ballistic missile ni. Hairiba missile asi Odisha ki coast laiba Dr. APJ Abdul Kalam Island dagi launch tawduna sanglaba distance ama cover tawraba matungda Australia ki southern thangbada laiba samudra asida hit tawki. Pangthokriba missile sanging aduda Agni 5 missile na nongthakta paiduna chatpa adu Manipuri yauna India ki state ki mafam kaya amadagi numidangda uba fangki. Handak pangthokriba Agni 5 ki sanging asida sizinariba Agni 5 missile asi mamangda sanging tawkiba adudagi lighter oiba version amakhakni aduga handaki sanging asida maximum range adu cover tawduna sanging tawki haina claim tawri. Masida sunatana handak pangthokriba sanging asi numidangda pangthokpa yan hanba testu oiribani. India ki nuclear capable oiraba Agni 5 ballistic missile asi ki range asi adomna ubiriba asini Eastern thangba region da China mapung fana cover tawduna Japan ki mafam khara yauri Western thangba saruk kasu African continent asi yaubada nattana Europe ki oiba mafam singdasu Turkey amasung mafam kaya ama yauri haiba tare. Maram asinani India ki hairiba missile asi changyeng tawgani haiba matamda China da matung marang hauriba asi Agni 5 missile asi changyeng tawgani haiduna notice tokpa matamda China dagi tharakkiba Chinese ship UN Wing 5 asi India amasung Chinese army gi marakta tawangda thokriba clashes adugi information asi thoraklaba matungda Agni 5 test tawgadoribani hairiba numit asidagi nongma watna Indian Ocean thadoklamduna hairiba jahaz asi amuk hanki. Mathangdana Arunachal Pradesh ki border oiba jaga Yangtze Indian Army amasung Chinese Army anigi marakta clashes thokraba matung amasung Doklam gi region asida China gi oiba development kaya amanauna sagalakpagi reporting asi thorakraba matung asida Indian Air Force ki Eastern Command gi maikaidagi Arunachal Pradesh, Nagaland amasung Assam gi oiba saruk kaya amada no-fly zone lauthoklaba matungda Indian Air Force ki oiba advanced oiraba fighter aircraft Chinook, Sukhoi amasung Rafale na chingba asi yauduna date 15 gi numit asidagi exercise haukre aduga hairiba asi ngasi date 16 gi numit asi fawba pangthokani hairi. Eastern Command na pangthokliba exercise asi handak China na ullagliba mong matau so tawrakliba aggression asina maram oiduna lakadoriba matam asida karigumba Northeastern thangba region asida issue ama thorakpa taragadi Indian Air Force asi mafamsing asibu secure tawduna thamnabagi damakta Chinese forces sing asibu thengnabada India asi kayamuk yamna ready oirabage madugi sem sanabagi damakta hairiba military ki oiba exercise asi pangthoklibani hairi. Nakalama romda India ki thawong asi China ki maikaidagi India da karigumba aggression so torokpa taragadi India su madubu thengnanabagi damakta ready oiduna leire haibagi message amakhak China da tharibani.